आकाशवाणी इम्फाल आरके गोरानी न पाउ पाजरी आहान बदा मरुइबा पाउ मणिपुर कोविड-19 लाइसेंस हेंगलप थेंगनबा सरकार अनोब थरंग पाइखटलगनी मणिपुर हौकिबा पुंग 13 दे मियोय 353 नौना कोविड-19 पॉजिटिव ओइबा थेंगनरे मियोय मंगाना लैखिद्रे राज्य के शिक्षा विभाग ने एसओपी अमा थोक्त्रिबा फावबा मणिपुर स्कूल अमदी कोचिंग सेंटर सिंगबा हांगबो याखिरोय हाइरी मणिपुर सरकारी कर्मचारी सिंगना ट्रांसफर अमदी पोस्टिंग गिदमक नियम गी वांगमदा थबक तरुलबदी अकन मथबक लखटकने हाइना सरकारना हाइरी अमसुंग प्रधानमंत्री नरेंद्र मोदी ने लुपा 105 की सेल मयक पुथोखरे लेबाग असिना मालिंग लाइसेट ओरिबा कोविड-19 नि मायोक्ता पुन्ना अमत ओइना लांथेंगनरी मियामना सकंगनरबा मियोय कयानासु लांथेंग असिदा माइ पांगनबगिदमक आकाशवाणी इम्फाल की पाउगी खुथांगदा मिपुम खुदिंगमंगना अराइबा थौंग अहुम फेस मास्क उप्पा अमगा फुट तरुक लामना लेविनबा माइ मिट अमदि खुद सातोइना हमदोक्तुना तरु तनाना थमनबा अपील तौनरकली माउ जाति की ममिंग लेरिबि सैसकपि अमसुंग कंपोजर जुफ्रो तेरीना मियामदा कोविड लाइसेट के ngakthokmina haina अपील तौरदुना हाई Ilowe, I give means proterikawe. I hug folk fusion gi lyricist, composer, musician, singer, amasung Western vocal coach ni. Prime Minister Narendra Modi na haudukpa jang andolanda ekoi sharu gyasi. COVID-19 thangna bagi khoi dagi phaba pambai ahum. Face mask swaidana upsi, sabun na taraga hand sanitizer na kuksheng na hamdoksi. Miang timba mapam da fuk taruk lagna leiduna social distancing ngaksi. Jackson bana khoidagi phaba hedakni ekhoi puloga covid maithiba pirasi. हौजिक मपुंग ओइबा पाउ मणिपुर दा कोविड-19 लाइसेट हेंगलगलिब असिगी यंगलगा सरकार अनोब थौरांग ओइना कंटेनमेंट जोन सिंगदा अखनबा मियंग संगलगनी इम्फाल दंगासी हक्सेल अमसु मीडिया की मियोय सिंगी अपुन बमिफम अमदा वफम असि फोंदोकलदुना मणिपुर सरकार प्रिंसिपल सेक्रेटरी हेल्थ एंड फैमिली वेलफेयर भोलुंग माम भुमाल नमना हाई थौरांग असिगी दम हानबिगी ओइना ख्वाइदगी हेना सोगलब इम्फाल इस अमसुंग वेस्ट जिला सिंगी डेप्यूटी कमिश्नर सिंग अमसुंग एसपी सिंग वा खनरे कंटेनमेंट जोन सिंदा खने मेंग थमदुना ख्वाइदगी सोगलब लेकाई सिंग मसक खंगदोलगा नुमि 30 दगी 13 फाव अकन मोंग द कंटेनमेंट जोन ओहेंदुना लाइसेट असे थिंगब होनरगनी मागना हाई सही से अप्रैल थादा नोंगमदे मियोय 10 रोम तमक पॉजिटिव ओइरमबदी हौजिते नोंगमदे चहुंगी मथक्ता पॉजिटिव ओइरकपा असिगी येंगलगा कंटेनमेंट जोन दा अखनबे मेंग संगनब थौरांग असि लखटलकपनी हौजिकते लाना हॉस्पिटल सिंग दसु सरकार गा तानादुना कोविड लाइन तोंगान मफम खाक्तुना थमले सरकार अनलॉक तौरलिबा अस्तिगी मी यामना थोरकपा हेंगलपि थौंग असि उरकलिबा असिना लाइसेट असि हेना संदोरकपा याबगी अकीब लैबना तंगाई फदना थौरांग असि लखटपनी containment zone in some worst affected areas. So meeting has been held with the DCs and CMOs of Imphal East and West as first priority. Follow-up meeting has been held in the Lekai and we will be identifying some specific areas which will be put on a containment zone for about 10 to 14 days so that sudden increase in positive is put under control. ngasi gi mifam adu da haksel bibak ki makok thong doctor sing amadi media gi miyoy kya saru yakhi manipur da hauki ba pung kon meri de miyoy chahung kontra threat nong covid-19 positive oiba thengnare miyoy mangana laikhidre lekhetre sing adu ahum na imphal east gi ni adu ga tameng no amuso thobal digi miyoy amamamni hauju phawda puna lekhidaba masing chamaga mapan shure ngasi nong positive oiba sing adu manung da kontra hum doina paramilitary force ta gi ni adu ga chamaga tara hum doina imphal east gi ni humdra taruna imphal west gi ni काक्सिंग दगी कुंत्रा हुमदोय सांदेल सेनापति अमसु तमिंगलोंग दगी कुन टेक्नोपोली 13 बिष्णुपुर दगी 13 याउरी राज्यस्ता अपन पॉजिटिव केस मसिंग 13 के 435 सुरे मियोय 13 के चनी निफु मंगा नाबा फदन डिसास तौख्रे एक्टिव केस ना 4 लैरी नाबा फबगी सांग 713 अमनी कोविड-19 लाइसेट थेंगनबा प्रधानमंत्री नरेंद्र मोदी ने हौदोखिबा जन आंदोलन पाक सना चथरी सकनारि मियोय कयान इहवसी सगलदुना मियामदा कोविड लाइसेट की ngakthonab arai bathong ahum matam puno mutang ngakna chapinaba appeal tawri मुख्यमंत्री की सेक्रेटरी निंथौसम जोफिरने सु मियामदा फेस मास्क उपीनबा खुद सेंग हामदो पिनबा अमदि मियाम तिन मफमदा मी अमगा यामद्रबदा फुट तरुक लामना सोशल डिस्टेंसिंग ngakpinaba appeal tawri COVID-19 pandemic si tingana bagi hana dagi shu akoina yamna kanna promote tuna lakpa appropriate behavior asi center ki thakta honorable prime minister na lead to bidan jan andolan hamdokre masida focus to ba behavior
sanona haiba taragadi koina public places athokku matamda mask upiba yamna toina sanitizer nataga soap sisinaduna hakut hambiba amasu kana social distancing yamda patami amaga marakta 6 feet ki distance thambiba haiba behavior singsi koina mipum khudimakna koina sukso chodana adopt tawidagadi koina masigi pandemic si control tawida yamna sasu orgata haiba kanje pandemic si thengna hotnagada mateng pangbi Swal Surveillance Legislation ni kunma tugi saruk am oina ngasi Jiribam Jila ki tongan pham singda District Police samade Jiribam Municipal Council sinduna COVID-19 ngak thokna ba chana kalong ni matang awareness program ma pangthokre awareness program adu da jila siki jiri kaite lamlong kaite amadi babu parai area da face mask en thokki amasung yumdagi mapan thok matamda mask upa khut chatoina hamdoktuna tarutana na thamba amadi mi amaga gi marakta futaruk aman leiduna laina ase ngak thokna ba aikhoi puna honan minisi haibagi paujel piki Rise ke social welfare amasung mahut mantri Okram Henry nangasi nation webinar mahudokre webinar asigi topic na customary law alcoholism and substance abuse a high voltage of domestic violence in Northeast India highway ngasi Manipur State Commission for Women na Imphal West DC complex ta mantri su okpagi tharom da webinar do hudokibani tung da Imphal Municipal Corporation sinduna naungna mahut mantri oirab Okram Henry bu okpagi tharom amasu pangthoki tabidi pawasi Akas Bani Imphal dagini Rise ki sisa vibhag education SK commissioner Keranjit na hairi Rise SK school sing naun hangdong no bagi matang da hujung maki oina lenga ki oiba zerol amda thokiwa leitri Akasbani Imphal ipau kangbu ngasi akhadana unaba amada Sri Ranjit na hai Kendra Griha Mantralaya na September kontra da guideline ama thoktona October 15 gi matung dagi school sing hangdong na ba Rise sing na thabak paket na ba khangal lakle maram aduna tongan stakeholders sing atana duna Rise SK oiba SOP ama sem na ba kana honori maram aduna Rise ki shiksha vibhag SOP ama thoktriba phawba Manipur da school amadi coaching center na singba ama tahangba yakhiroi Department of School Education na khoi SOP guidelines se finalize tawrigidi Manipur da leriba school coaching center khangde mayam se ama tahangdokpa yakhiroi masigi matang da khoi uji kan hona tuna khoi haiba pot si khoi SOP guidelines se final tona ba hona tuna khoi atop different stakeholders mayam se semaga khoi haiba mayam se cabinet ta puthuga khoi haiba decision jelo matung chida school se leiriba khoi uji leiriba pandemic COVID-19 gi situation sisu yengaga karamba phase gi hangdokka haiba do khoi miyam da thu matam da khangan jarkani Manipur da mahausa gi chanabi matungin hayeng mena chawren hobi thorom pangthokani kumai asina lakpada Manipur Rajapal Dr. Nazma Heptola amasung Mukhyamantri Nongthomen Beren Singna Rise SK miyam da yaipa paujel piri maki paujel da Rajapal Dr. Nazma Heptola na hai sahisa kayai mamang di kumai asina Rise SK miyam gi amata oiba amusu apun basaktam gi khudam oiduna lakli mak na hai kumai asina tongan ba proof singi marakta amata oibgi lepun hena sesil halagani amadi santi amasung nungai yaipa purkan haina mangna asa tauri Mukhyamantri N Biren Singh na hai kumai asina Rise ase kanglupuna mukhi marakta amata oibigi wakhalon amasu masin mana oibigi mari yokhatuna amadi sesin handuna hena nusi chanaba santi leiba amasu nungai yaifaba Manipur ama purokna pandam thamle lanai oiba wakhalna tongan makanglu sing marakta nusina dana ba amasung yengthina nana ba honor libasing asi yenglaga kumai asinga sidi amuke hena maru oirakli kumai asina Rise aske sing amsung tamgi miyam marakta ningsing ba thoktra matam de lereklaba khaiduk na ba yadraba mari du amuke hena jesil hanbo oirishno hairi Manipur Sarkari Karmachari singna makhoi ki transfer amadi posting gi damak rajniti ki khuthang da mai lena vibhag singda akan mamong taksilakpa tarabadi karmachari adugi mathakta thabak lakhat keni hairi Rajya ki Chief Secretary Dr. Rajesh Kumar ngasi thokiba cherol man hai Rajya Sarkari Karmachari singna makhoi ki apama transfer amasung posting gi damak tongan mai ke digi taksilakpa toina thengnare thongasi Department Personnel Haksina Lawi amadi mase Central Civil Services Conduct Rule amasung All India Service Conduct Rule gi sanal kanglon gi mayuktani baramasina asing thong chatharapa karmachari adu service book natraga ACR da kan mong da iragani masiga loinana disciplinary proceedings lokhat kani hairi Hello skill upgradation training program ama longmai part for Peaceland community hall da ngasidagi haukre training program asi summer scheme gi makha da Ministry of Textile sponsored tawraga porompat leba weaver service center na shin bani nimin nifo mangani chumna pangthoka da training program asda none jila khangalaba pisabi kunlom na saruk yari amaromda jila asi khaupum khanagong community hall da COVID-19 lachet manung da thengnariba
wakal gi awa basing ko hana bagi matang da miya mu bhap ta na bagi thorum ama pangthokre thorum adu none district mental health program amasung district health society gi makada health and wellness center khopum na sin bani thorum da khanghai kiana wangang ki loina na asa angalwadi worker am helper sing chu saru ya ki Lagliba na birbatay ta pangthuka da riba lilong amsung wangin tenta kendra ani maraki mikhal da mir onina ba nomination form mga laukre adubo ngasiu phawi ko ina mir amatana magi mir se sing pisinarak pa laitri kogi thawal pangwi sebem binoina district election office thawal pau pale do no hai wangin tenta kendri oina BJP gi mir Pibrojen congress ki hemanta amasung independent mir oina s manaw bina nomination form laukre aduga lilong kendri gi oina mi ani hanagi MLA Abdul Nasir amasung Azizur Khan ni Maraki Mikhales ki mere se pising aroy benimit tha sigi kunni Amarom da Mikhales ta mathok togado flying squad sector magistrate surveillance team gi training program amangasi election counting hall thobal da pangthokre maduda jila adugi deputy commissioner en bandana amadi ADM thobal elradha kandan training adu sor yari bisingda Mikhales pai para pathoi matang da khanghan ki Thobal jila ki kendra ani da pangthoka doriba maraki Mikhal da pamda thodo thopa thingna bagi pandam da district police na akan mamong da nisagi polam phagar bagi thabak jathari ngasi nungchil Thobal district police ki team amana lilong singkhang area da yum da changna thiyu magi thabak jathaki maduda yu amadi yu thongna sina polam sing phagat ki Akash bani Imphal dagi pau tabiri ngasi malam gisinjak nomini Food and Agriculture Organization Fouling khat khebigi sei humdra manga suba tharong ma lene nangasi Pradhan Mantri Narendra Modi na lupa humdra manga ge sel mai puthokre handak ta nong puthokpa bio 45 taro mahi maro makhal ni pan su Pradhan Mantri na jati da ka thokhi Pradhan Mantri na hai leibak aski longmi singna sinjak ta on purak na bkhone ba asoba thodang lori mag na hai coronavirus ki laiset marak asida longmi singna sinjak walan dana bkhone ba asoba daita su lori Amarom da Kenege Food Processing Mantri Narendra Singh Tomar na International Food and Agri Week ngasi video conferencing ki khuthang thawdo ki mantri nai Bharat ki sinja ki kethel gi apon bigi sa da kontrani thoidi leibak as food processing sector ki pothok oiri mak na hai sarkar na matang ga sunaba technology amadi chunaba lalon iti thawrom thawsil kya sana handuna lam asib hena sa khot hele maki mantralay na anna debu bhava haiba sinjak le na mangan kanana bigi matang awareness campaign amas hawdo ki Leibak ashta hoki bachayol mga ashida COVID-19 na nabi sanghan tharakli hoki ba tha khara ashida gi da nongmada COVID-19 positive abi masing asi lesing marpudra hana lairambani adu bhaujikti han tharakton hoki ba pung kunmari da lesing umphom dagi sang da oiri leina ase nawa pharapgi sang sa da marputre 10 mga taruk yaure hoki ba pung kunmari da mi lesing mudra nawa fakhi Bihar Bidhan Sabha ani sabta ka kimi khali mirep se pisin manga si loikre hainga scrutiny tawgani aduga mirep se langthop aroi bunimina October 18 ni tangka ka sa Bidhan Sabha kenra pudra mari da vote thadana gani tangka ka si oina November 9 da vote thadana gani November 10 da vote masing thigani Amarom da Pradhan Mantri Narendra Modi na Bihar Bidhan Sabha Mikhal gi election campaign ge saruk am oina National Democratic Alliance ki mirep singi damak tongan ba rally taran thoi da wangangani Sri Modi na gaya da pangthum election rally amat ahan boina wangangani Basi matung tarakpada thasi kulhum doida sasaram amasung bagalpur da pangthoka da bareli singda wangangani Gujarat sarkar na COVID-19 ngakthon ba vaccine Covaxin ahum suba phase clinical trial sa thanabi ayaba Bharat Biotech da pikre Rajya ki haksil amsu yaifa yumbal vibhag na Bharat Biotech na ICMR amasung National Institute of Biology ka puna khusam naraga puthok vaccine asi medical college samdi hospital mangada saying satana ba khangan kre Loisilakpada COVID-19 ringak thunaba face mask upa futaruk lamna na leiva khutsa amati mai mi taru tanana thamba haiba asama thawang ahum masingang na chatpinaba amuk hananing singjari aroi bada maroyo pau amuk hana Manipur da COVID-19 laiset hengalakpa thingna ba sarkar anubu thorang paikat lagani Manipur da hokiba pung kun marida mi sang kontha threat nongna COVID-19 positive oiba thingnare mi manga na laikhidre Rajya ki Shiksha Vibhag SOP ama thoktiba phawba Manipur da school amade coaching center na chingba hangba yakiroi hairi Manipur sarkari karmachari singna transfer amade posting gi damak niyam gi wangbada thabak taruk labadi akan thabak lokhat kani amasung Pradhan Mantri Narendra Modi na lupa humdra manga gi sel maye puthokre pauloi jare Akashbani Imphal